US na Taiwan support tawbada North Korea Saori. United States ki Biden administration na mathong huktaba mawongda Taiwan da support tawsinduna China ga military tension wangkhathallei lamdam asida US ki military chaithokpasina North Korea da threat oiri haina ngarang North Korea na charge tawkhre. State media da phongdokhiba wafam amada North Korea ge Vice Foreign Minister Pangni hona Taiwan Strait ta United States na land gi jahaz thajilakpa masung China na makhoi gi ni hairiba Taiwan da weapon system kaya piba masung training piba gi damak kanna yaning da phongdokhe. Taiwan gi matang ase mapung phana China ge manung gi oiba issue ni haina North Korea na lowe. Masigi issue asida US na charak chahingna ba sina Korean Peninsula da su yamna aruba phiba masi sokhalakpa yabage threat oiri haina Pak na haikhe. Pak na phongdokliba wafam se US ki President Joe Biden na Taiwan gi mathakta China na landarakpa tarbade US na Taiwan bu ngakthok pigani haina phongdokraba matungdane